ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯗꯤ ꯑꯩꯈꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁ ꯔꯦꯚꯤꯅ꯭ꯌू ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯔꯝꯕ ꯐꯣꯔꯦꯁꯇ ꯂꯩꯔꯝꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡ ꯗꯦ ꯑꯥꯔ ꯅꯣꯠ ꯁꯤꯟꯁꯤꯌꯔ ꯑꯄꯥꯟꯕ ꯅꯨꯡꯗꯨꯗ ꯄꯇꯥ ꯄꯤꯔꯝꯒꯅꯤ ꯗꯥꯛ ꯁꯤꯊꯥ ꯄꯤꯔꯝꯒꯅꯤ ꯑꯃ ꯄꯤꯔꯝꯒꯅꯤ ꯑꯗꯨ ꯌꯨꯝ ꯁꯥꯖꯤꯜꯂꯛꯀꯅꯤ ꯑꯃ ꯇꯧꯁꯤꯜꯂꯛꯀꯅꯤ ꯇꯣꯇꯦꯜꯂꯤ ꯑꯩꯈꯣꯏꯁꯤ ꯃꯥꯡꯍꯜꯂꯝꯕꯅꯤ ꯏꯟꯁꯦꯛ ꯃꯌꯥꯝ ꯂꯩꯒꯗꯕ ꯉꯥ ꯃꯌꯥꯝ ꯂꯩꯒꯗꯕ ꯃꯐꯝ ꯑꯗꯒꯤ ꯃꯍꯤꯛ ꯃꯇꯥꯏ ꯂꯩꯒꯗꯕ ꯄꯥꯠꯇꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯃꯨꯡ ꯆꯪꯉꯛꯄꯅꯦꯕ ꯑꯗꯩꯅ ꯑꯩꯈꯣꯏ ꯅꯥꯔꯛꯏ ꯃꯌꯥꯝꯁꯦ ꯏꯃꯨꯡ ꯆꯪꯉꯛꯄꯗꯅꯦꯕ ꯃꯍꯤꯛ ꯃꯌꯥꯝꯗꯨ ꯄꯥꯠꯇ ꯆꯤꯡꯗ ꯂꯩꯒꯗꯕꯗꯣ ꯃꯗꯨ ꯂꯣꯏꯅ ꯌꯨꯝꯗ ꯆꯪꯉꯛꯄꯅꯦꯕ ꯂꯝꯐꯦꯜ ꯄꯥꯠ ꯏꯁꯤꯡ ꯇꯨꯡꯒꯗꯕꯗꯨꯗ ꯄꯪꯁꯥꯗ ꯁꯥꯖꯜꯂꯦ ꯄꯪꯁꯥꯗ ꯁꯥꯖꯜꯂꯦꯕ ꯂꯝꯐꯦꯜ ꯄꯥꯠꯁꯦ ꯍꯨꯟꯕ ꯅꯠꯇꯦ फाउंडेशन यईबदा मधुना बिल्डिंग अनी साब कोनगदु पुथोमगा बिल्डिंग सारमगदी फाउंडेशन दु पैसा लोई चंगे ओइसु ओइद्रे हजि करी काने विजन यावदब आई ठिका कॉन्ट्रैक्ट ओरिएंटेड डेवलपमेंट से कॉन्ट्रैक्ट ओरिएंटेड विजन याव तगदमनि कॉन्ट्रैक्ट कनो से डेवलपमेंट से अदुना पौब्रु फॉरेस्ट के फमी आई फील पिटी पौब्रु जी जस्ट एटलीस्ट फॉरेस्ट कनोनेबा रिजर्व फॉरेस्ट लेनेबा उरा भाग्यावनो फुग चाबदों तवनि उरा भाव लेतेमे व्हाट यू आर डूइंग नांद के है यू स्टेशन समवेयर बी चाम चानी यांखै चाम दो स्टेशन तवरगा फॉरेस्ट रिजर्व फॉरेस्ट बाउदी कनजेबा लेट अस फॉरगेट अबाउट एनीथिंग रिजर्व फॉरेस्ट ने लेबो जगह दो बाउदी कनजे पब्रो की फोटो दो ओ फंगै कमनिगे लोइरे बदो उरा भाव लेतेबा करम मी मखल नो खंगदे बतार सिदी अखोई पुलब सिमिन जे हाबने पुलब लुप सि पुलब सि जे हाबने तुरेन मनुंग द हजिक यांगो सि कौब्रु लेखा दगिन कौब्रु की एरिया तुरेन मनुंग द लोइन ऑक्युपाइड तबजंगरे तुरेन इसिन जेम नु निकम नि यो लम सि कराम बगी अखोई की लमने अखोई की लमने अखोई की लमने तबो अखोई की ह्यूमन सर्वाइवल अखोई की फ्यूचर जनरेशन की पोट तन खनद्रे नोबडी इज केयरिंग मसिदी अखोई खरा वी शुड एडमिनिस्ट्रेशन तौगे एडमिनिस्ट्रेशन तौगदाय याना याना मसे सेगना याना याना से सेगना कन ठिकार को तौ लेगा बट एडमिनिस्ट्रेशन तौ जारगदी प्रजा की फ्यूचर की ने कोई अखोई की नते अभिरेंदे तो मिंगिनो आवाम बक्सु हिंगी अखोई हिंगी सिदी बट फ्यूचर जनरेशन कमाइने ले होगदगी बो अखोई की उजिकी जनरेशन कमाइ लेगदगी अब्लु त काबियो ने फॉरेस्ट कांगू ऑफिस द फॉरेस्टर होइबो कानरो ऑफिस द एनवायरमेंटलिस्ट होइबो कानरो प्लीज गो एंड सी स्पॉट टू द येंगोबो लेइबो कब्रुगी उ चावना चावना होदना योंग चोंगना सानदना सांगा लेइदना इवन कब्रु सिदै द खगी कैनोगी सामू लामिबने सामू की लंबी सांगा आइकिरो सिद लेरकाना सामू असम दगी पावर सामू सी एनुअली लाक्सरमने नाउ एवरीथिंग गॉन अदुना फॉरेस्ट मिनिस्टर सुयावरी नंगी ngarang da mi paiba but akui kitang yam particular area khar de koi khobota yes I am very happy na koina forest department na green mission manipur ki koina launch hogi bodu asi ukrul da jaga jaga da khobno ji khara awareness bi ho ri ba khabu ko ri I appreciate but sep ko please sep ko gu in the thangjin adu lai forest sim se khatallo adu ga ngasai gi protected forest area you regulate the rules yamo regulate to hekta ada uri jo boy gi ne to kan yan thal ga thun swaida ani matani swaida ahum mom tani to kan deforestation park sana to is strict rule namna thing the we are human life kan nabani ko ise human beings ekoi mui be kan nabagi dam kan si ekoi gi matam je tawram de ba manipuri full tar ne hoga ne ya mi le be aba state we manipur ai apoi no timely kan biram de jointly if join effort amachal and the forest ki join of jayga I repeat again kobru je please save kobru ashi ai yamna nungai ti sanmarum saba du to bai khoina nongan baga khoi ki jati si ki ona koi farm min ba or thaba ma chapra awal kobru so do koi mongolo je ge farm sa min pura usu leitre wasu leitre kari ro tawri khangde but in the record di abhi noi ge record di these operation le ngone I'm upset really I am upset aduna masi haroga kan nangangi saung har kani
ꯑꯗꯨꯅ ꯑꯩ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡꯁꯦ ꯌꯥꯎꯅꯤꯡꯉꯛꯇꯕ ꯌꯥꯎꯔꯦ ꯁꯨꯝꯕ ꯏꯁꯨꯁꯤꯗꯤ ꯍꯥꯏꯗꯤ ꯂꯣꯏꯅ ꯊꯦꯡꯅꯔ ꯎꯔꯕꯅꯤꯅ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯊꯥꯡꯒ ꯂꯣꯛꯇꯥꯛꯀꯤ ꯐꯖꯈ꯭ꯔꯕ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ ꯄꯣꯠꯇꯨ ꯆꯤꯡ ꯃꯆꯥ ꯑꯃꯅꯤꯈꯛ ꯂꯩꯕꯗꯨ ꯂꯝꯕꯤ ꯁꯦꯝꯕꯅꯦꯅ ꯃꯁꯤꯗ ꯆꯤꯡꯁꯤ ꯊꯨꯒꯥꯏꯔꯒ ꯀꯔꯤ ꯏꯟꯇꯔꯦꯁꯅꯣ ꯈꯪꯗꯦꯕ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯕꯣꯠ ꯁꯦꯝꯅꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯦ ꯃꯐꯝꯗꯨꯗ ꯇꯥꯔꯨꯔꯕꯅꯤꯅ ꯍꯧꯕꯗꯒꯤ ꯂꯥꯛꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯃꯐꯝꯗ ꯍꯧꯖꯤꯛꯁꯤ ꯆꯤꯡ ꯃꯆꯥ ꯑꯃꯅꯤ ꯂꯩꯗꯨ ꯂꯣꯏ ꯊꯨꯒꯥꯏꯔꯒ ꯃꯗꯨꯒꯤ ꯀꯩꯅꯣꯒꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤꯗ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯕꯤꯌꯨꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤꯁꯨ ꯄ꯭ꯔꯖꯥꯁꯤꯡꯁꯤꯁꯨ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯃꯤ ꯌꯦꯡꯗꯕ ꯑꯩ ꯑꯃ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯁꯤ ꯌꯦꯠ ꯑꯣꯏꯗ ꯅꯥꯀꯟꯗ ꯐꯝꯃꯤꯒꯁꯤ ꯀꯤꯟꯅꯤ ꯁꯨꯔꯝꯃꯒ ꯆꯠꯈꯤꯕꯅꯦ ꯑꯗꯣ ꯏꯇꯣꯝꯗ ꯍꯤꯡꯕꯗꯤ ꯌꯥꯄꯣꯟꯗꯦ ꯂꯥꯁꯇꯗꯤ ꯑꯃꯨꯛ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕ ꯑꯃ ꯆꯪꯕꯅꯤꯅ ꯀꯣꯟꯅꯪꯗ ꯑꯩ ꯏꯇꯣꯝ ꯆꯠꯂꯀꯥꯟꯗ ꯃꯌꯥꯝ ꯀꯥꯏ ꯂꯩꯍꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯁꯨ ꯏꯇꯣꯝꯗ ꯑꯗꯨꯝ ꯁꯤꯖꯕꯗꯨꯅꯦꯕ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯏꯟꯚꯥꯏꯔꯟꯃꯦꯟ ꯌꯦꯡꯗꯕ ꯁꯣꯁꯥꯏꯇꯤ ꯌꯦꯡꯗꯕ ꯑꯩꯒꯤ ꯌꯦꯡꯅ ꯆꯠꯅꯕꯤꯕꯁꯤꯗ ꯑꯩ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯑꯣꯅꯦꯕꯜꯁ ꯀꯣꯔꯠꯁꯤꯡ ꯖꯖꯦꯁ ꯂꯩꯔꯤꯕꯁꯤꯡꯗꯁꯨ ꯗꯥꯛ ꯁꯤꯊꯥꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯄꯥꯏꯔꯒ ꯂꯥꯛꯑꯒ ꯀꯦꯁ ꯑꯃ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯏꯚꯤꯛꯁꯟ ꯇꯧꯒꯦꯗꯧꯕꯗ ꯍꯦꯛꯇ ꯁ꯭ꯇꯦ ꯄꯤꯕꯁꯦ ꯗꯥꯛ ꯁꯤꯊꯥ ꯑꯃ ꯄꯥꯏꯔꯦ ꯗꯥꯛ ꯁꯤꯊꯥꯁꯤꯗꯤ ꯏꯟꯀ꯭ꯔꯣꯆꯔꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯇꯧꯕꯅꯤ ꯃꯥꯁꯤ ꯍꯤꯁꯦ ꯕꯤꯂꯣꯡꯁ ꯇꯨ ꯏꯟꯀ꯭ꯔꯣꯆꯔ ꯑꯦꯁ ꯏꯟꯀ꯭ꯔꯣꯆꯔ ꯍꯥꯏꯕꯅꯤ ꯑꯁꯨꯝꯕꯁꯤ ꯂꯥꯛꯑꯁꯤ ꯍꯦꯛꯇ ꯁ꯭ꯇꯦ ꯑꯃ ꯄꯤꯁꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯗꯤꯁꯇꯔꯕꯦꯟꯁ ꯄꯤꯌꯦꯕ ꯒꯣꯔꯃꯦꯟꯗ ꯊꯕꯛ ꯇꯧꯅꯤꯡꯉꯛꯄ ꯃꯇꯝꯗ ꯌꯥꯗꯕ ꯑꯗꯨꯅ ꯑꯣꯅꯦꯕꯜ ꯀꯣꯔꯠꯁꯤꯡꯁꯤ ꯁꯤꯁꯨ ꯑꯩꯗꯤ ꯅꯣꯏ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟꯒꯤ ꯀꯥꯡꯕꯨ ꯇꯧꯔꯒꯅꯦ ꯀꯣꯔꯠꯀꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯎꯀꯤꯜ ꯖꯖꯦꯁ ꯀꯩꯁꯦ ꯃꯌꯥꯝꯒꯁꯦ ꯐꯝꯃꯒ ꯋꯦꯠꯂꯦꯟ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯆꯪꯉꯦꯕ ꯍꯧꯖꯤꯛ ꯅꯣꯏ ꯋꯦꯠꯂꯦꯟ ꯑꯃꯠꯇ ꯊꯦꯡꯅꯔꯣꯏ ꯂꯣꯏꯅ ꯌꯨꯝ ꯁꯥ ꯂꯩꯔꯝꯒꯅꯦꯕ ꯍꯥꯏꯔꯤꯕꯗꯨ ꯗꯨꯄ꯭ꯂꯤꯀꯦꯠ ꯄꯇꯥ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯗꯥꯛ ꯁꯤꯊꯥ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗꯨꯗꯤ ꯅꯣꯏꯅ ꯃꯗꯨ ꯐꯪꯉꯛꯄꯁꯤꯡꯗꯣ ꯁꯤꯗ ꯂꯥꯛꯑꯒ ꯐꯖꯅ ꯁꯤꯗꯩꯗ ꯍꯞꯇꯥꯃꯨꯛꯀꯤ ꯖꯖꯦꯁ ꯑꯣꯅꯦꯕꯜ ꯀꯣꯔꯠꯀꯤ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯦꯗꯚꯣꯀꯦꯠ ꯄꯤ ꯑꯗꯒꯤ ꯔꯤꯚ꯭ꯌꯨ ꯃꯌꯥꯝꯁꯦ ꯀꯧꯔꯀꯥꯟꯗ ꯈꯨꯗꯛꯇ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯑꯗꯥꯂꯠ ꯑꯅ ꯐꯝꯕꯤꯃꯤꯗ ꯃꯗꯨ ꯇꯧꯔꯒ ꯃꯗꯨ ꯃꯔꯝ ꯁꯨꯃꯝꯗ ꯑꯩꯈꯣꯏ ꯀꯛꯑꯦ ꯃꯔꯝ ꯁꯨꯃꯝꯕꯅ ꯄꯤꯔꯦꯅ ꯇꯧꯔꯒ ꯑꯃ ꯇꯧꯔꯒꯗꯤꯀꯣ ꯋꯦꯠꯂꯦꯟꯁꯦ ꯀꯟꯕ ꯉꯝꯃꯤ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯆꯠꯂꯨꯕ ꯅꯣꯏ ꯃꯌꯥꯝꯅ ꯆꯠꯄꯤꯗꯣꯏꯁꯦ ꯄꯥꯠ ꯑꯝꯇ ꯂꯩꯔꯝꯃꯣꯏꯕ ꯋꯦꯠꯂꯦꯟ ꯂꯣꯏꯅ ꯌꯨꯝ ꯁꯥꯕꯒ ꯇꯧꯕꯒ ꯂꯩꯕ ꯆꯪꯉꯛꯄꯗ ꯊꯦꯡꯅꯛꯀꯅꯤ ꯌꯦꯡꯂꯣ ꯑꯩꯅ ꯃꯣꯏ ꯁꯦꯠꯐꯤꯀꯦꯠꯀꯗꯧꯔ ꯚꯥꯏ ꯆꯦꯛꯁꯤꯜꯂ ꯆꯠꯄꯤꯌꯨ ꯄꯨꯂꯤꯁ ꯄꯥꯎ ꯄꯤꯔꯒ ꯃꯑꯣꯡ ꯑꯃꯒꯤ ꯁꯤꯆꯨꯋꯦꯁꯟꯅꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯇꯧꯔꯤꯁꯦ